Yuvaras, Aikoi, Mapamsida Palagumsi, Mapamsida Lariba, Asoba Pukrisi, Tasigi Ahinda, Lai Pataba Torakuna, Mi Hatli, Hainedo. Yuvaras, Noklaga Kome. Pangdabasa, Karigi Kiribano, Ay lady, Signagano, Natuna Man Soholo. Yengo, Pukrisigi Akoivada Horiba, Pajaraba, Haipa Laipa, Yengbada, Pukninkaya Huravano. Konungginil Kongba Marakta, Laimandana, Nakoisu, Nasadu Wadro. Nasisay, Numitsupa Koina Satuna, Koibayaba Koirure, Maramasina, Aikoi Pumnamag, Soktaravani. Ahing simatang aying bapukri mapalsida, ahing amaleklaga, haying ayug anganwada, konungda halasi. Lanmi amana kome, Yuvaras, Aikoi na haizabasi yabiyo. Mapam sinataba, anak pa kungangamada, Sangjapam Aikoi lauzaruge. Karigumba, Mapam asida, Yuvaras na patanung da toklabadi, Maharas na Aikoibu ngakpiro, Serak pangdoribani. Yuvaras na makataram Ihe, sabeng ang dagisarok, Mapamsida, ay nahip na ba pisang kangatlo. Ngasay Aikoi na parak pa lamngano do, yay do na sasi. Tenkragani, ay nahari ba se, nakoy ani tarabra. Matanggi ayukta di, Yuvaras ki kungum amadi tangsang, pukri mapalda, tado na layrami. Tawbatabu Yuvaras di mapam kaidasu, tiba pangkidre. Mapung oiba wari, Bharat ki Phunga Wari kauba lariktu dagi, imalonda handoksaba wari ni, hausik puna tamin narasi, mi saba pukri asauba. Talapur kauba lamdam amada, aswak kauba ningthaw ama palame. Hariba ningthaw asigi masa ningol ama poklame, maming na Basundara kauwe. Aswak ningthawgi manawnupa amasu layrame. Mahaki maming na Yuvaras Aditya Kaurame. Ningthong na manawnupa adubu, masagom na luna tauzay. Aditya matam gasap sana ba pakang amani, keba lang ba lam koy ba, umang dasatan ba haibasi mahaki hainabi ni. Masida sunate, masama uyam na pay, mikilay kita ba, minalaksa ba yada ba, naha amani. Mahaki matawda mayamba ningthaw asok na, manawnupa gidamag yam na wazerame. Nong magikoro angan ba amada, Aditya na ningthawda hairame. Madudi, mahak umangda sadan basat kani, aduga atopa anawba khungang kharasu, yeng basat kani hairame. Mahaki wapamda ningthong na hairame. Iyambagi Aditya, nahakpo, koiba lang ba khara lepone? Ahal oiraba na yamba aina, laybaki thawram thawda pumnamag, itomta pubada sokthare ne hey. Nahaksu, Farabasu Patrabasu, Laibaki Yuvaras ni. Laibaki Wayan Tawdada, Karasu, Mayauro Kaidobage. Aditya na kome Yambung Maharas, Yambung Lejabagi, Nanaw na Kara, Laitok Sabani, Yambung na Ware Takpirabanina, Ngasi dagi Nanaksu, Konungi Tauramda Yauzarage, Adubu Ngasi Simatangdi, ay Saseroge. Asum na Hiram Laga, Aditya, Manay Lanwi Anigaloina na. Konung Tadoki, Ningthawdu Karimata haiba ng haude, masinda solame. Masibu karam toaga ba? Mahak na ayse, hekta sumbani tauribase. Matanggi ayukta Adityagi manay lanmi anidu, taha selak lamme, ningthawda tamlamme. Maharas, pumna maangle, Yuvaras Aditya tiba pangdre. Paudu taruvada ningthaw khangprek khange phuk hawgalaga hairame. Kari haibalanme. Nakhoibu kari tawduna lehubage. Marik sumna tamo. Lanmi amana hairame. Ngarang aikoi Yuvaras kaloinena sadan basatluraga waduna umangga tainaba mafam amada laiba pukri asauba amaki mapalda pisang khanduna ahing yareke. Adubu nong ngalakpa matamdadi Yuvaras ki khongum amadi thangsang pukri mapalda taduna lairame. Aikhoina kauduna mafam khuding thijababu phangba kauba laikhidre. Ningthongna hairame. Kari haiba. Nakhoi ahum satminaraga nakhoi anina kaidoduna lehoriba. Salu, hausing magsalaga khongangdugi khulakpa konungda porakadabani.
ꯂꯥꯟꯃꯤ ꯑꯃꯅ ꯈꯨꯝꯃꯤ, ꯃꯍꯥꯔꯥꯖ, ꯑꯩꯈꯣꯏ ꯈꯨꯂꯥꯛꯄꯕꯨ ꯁꯣꯏꯗꯅ ꯀꯧꯖꯔꯛꯀꯦ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯗ ꯂꯦꯛꯄ ꯆꯥꯕꯗꯨ ꯑꯩꯈꯣꯏꯅꯗꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯐꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯕꯔꯥꯖꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯇꯨꯝꯃꯤ, ꯌꯨꯕꯔꯥꯖ ꯃꯇꯣꯝꯇ ꯇꯨꯝꯈꯤꯕꯅꯤ꯫ ꯑꯍꯤꯡ ꯊꯦꯡꯂ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯌꯨꯕꯔꯥꯖꯀꯤ ꯊꯧꯒꯜ ꯇꯧꯖꯈꯤ꯫ ꯌꯨꯕꯔꯥꯖꯅ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯄꯣꯊꯥꯖꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯐꯪꯂꯕꯗꯨꯗ ꯇꯨꯝꯊꯖꯔꯨꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ꯫ ꯃꯤꯠꯀꯨꯞ ꯈꯔ ꯂꯩꯔꯒ ꯂꯥꯟꯃꯤ ꯈꯔ ꯆꯠꯈꯤꯗꯨꯅ ꯈꯨꯡꯒꯪꯗꯨꯒꯤ ꯈꯨꯂꯥꯛꯄ ꯀꯧꯔꯨꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯌꯨꯕꯔꯥꯖꯅ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯏꯁꯤꯡꯒꯤ ꯃꯆꯨ ꯁꯪꯒꯣꯝ ꯃꯆꯨꯒꯨꯝꯅ ꯂꯪꯅ ꯉꯧꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯪꯗꯗꯨꯅ ꯆꯪꯂꯨꯕ ꯈꯨꯟꯖꯥ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯃꯇꯝꯗ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯥꯕ ꯂꯝꯕꯤ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯨꯕꯔꯥꯖ ꯃꯥꯟꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯤꯗꯨꯒ ꯌꯨꯕꯔꯥꯖꯀ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯤꯃꯟꯈꯤꯕꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯆꯦꯜꯂꯛꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯤꯇ꯭ꯌꯕꯨ ꯀꯧꯔꯒ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨ ꯃꯤꯠꯀꯞ ꯃꯤꯔꯥꯎ ꯈꯣꯜꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯑꯅꯧꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕ ꯇꯥꯂꯥꯄꯨꯔ ꯈꯨꯡꯒꯪꯒꯤ ꯊꯪꯅꯕꯗ ꯁꯥꯟꯇꯤꯄꯨꯔ ꯈꯨꯡꯒꯪꯗ ꯃꯃꯤꯡ ꯂꯩꯔꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯈꯛ ꯂꯩ꯫ ꯃꯍꯥꯛꯇꯤ ꯂꯥꯏ ꯇꯤꯟ ꯃꯍꯩ ꯍꯩꯕ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯍꯩꯕꯅ ꯊꯣꯏꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯗꯤꯇ꯭ꯌꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯐꯝ ꯊꯥꯖꯔꯗꯨꯅ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯃꯔꯦꯝꯕꯤ ꯁꯥꯟꯇꯤꯄꯨꯔ ꯈꯨꯡꯒꯪ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯕꯨ ꯎꯖꯕꯗ ꯅꯤꯡꯊꯧꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯨꯔꯨꯝꯂꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯇꯥꯔꯨꯕꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯔꯥꯖ, ꯑꯩꯒꯤ ꯇꯣꯞꯀꯤ ꯁꯛꯇꯤꯅ ꯈꯪꯂꯦ꯫ ꯌꯨꯕꯔꯥꯖ ꯑꯗꯤꯇ꯭ꯌꯕꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯌꯣꯟ ꯄꯨꯕ ꯉꯝꯕ ꯏꯁꯥꯗꯥꯔꯤ ꯅꯥꯒꯤꯟ ꯍꯥꯏꯕ ꯂꯤꯟ ꯑꯃꯣꯝꯗꯨꯅ ꯑꯍꯤꯡꯗꯨꯗ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯤꯇ꯭ꯌꯕꯨ ꯍꯧꯗꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗꯨꯗ ꯐꯥꯗꯨꯅ ꯄꯨꯊꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯤꯟꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯛꯇꯤ ꯌꯥꯝꯅ ꯆꯦꯟꯕ ꯌꯥꯏ ꯃꯅꯤ ꯑꯃ ꯄꯥꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯑꯗꯤꯇ꯭ꯌꯕꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯑꯊꯣꯏꯕ ꯃꯨꯅꯤ, ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯌꯥꯏ ꯃꯅꯤ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯂꯥꯏꯅꯤꯡꯕꯅ ꯈꯨꯝꯃꯤ, ꯋꯥꯐꯝꯁꯤ ꯇꯔꯥꯏꯕ ꯅꯠꯇꯦ꯫ ꯌꯥꯏ ꯃꯅꯤ ꯑꯁꯤꯕꯨ ꯂꯧꯒꯗꯕ ꯃꯤꯑꯣꯏꯗꯨ ꯊꯧꯅꯥ ꯂꯩꯕ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯃꯄꯨꯟꯁꯤꯒꯤ ꯉꯥꯡꯗꯕ ꯑꯃꯗꯤ ꯃꯁꯥꯗ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯟꯅ ꯊꯤꯕꯤꯈꯣ, ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯒꯤ ꯋꯥꯐꯝ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯃꯔꯦꯝꯕꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯃꯥꯡꯈꯤꯕ ꯃꯅꯥꯎꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯅꯕꯒꯤꯗꯃꯛ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯆꯨꯝꯕ ꯆꯠꯄ, ꯃꯁꯥꯗ ꯅꯥꯄꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯂꯩꯔꯕꯗꯤ ꯀꯣꯅꯨꯡ ꯀꯥꯔꯛꯅꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯁꯁꯤ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯄꯥꯈꯪ ꯑꯃꯈꯛ ꯀꯣꯅꯨꯡꯒꯤ ꯋꯥꯌꯦꯜꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯥꯡꯈꯤꯕ ꯌꯨꯕꯔꯥꯖꯄꯨ ꯊꯤꯔꯨꯅꯕꯒꯤ ꯑꯌꯥꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ ꯁꯁꯤ, ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯂꯩꯕ ꯃꯇꯧꯗ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯂꯟ ꯊꯨꯝ ꯑꯩꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯁꯤꯅ ꯅꯣꯂꯨꯛꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯄ꯭ꯔꯖꯥꯅꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯔꯒ
ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ? ꯑꯩꯍꯥꯛ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯑꯗꯨꯕꯨ ꯂꯟ ꯊꯨꯝ ꯐꯪꯅꯅꯕ ꯑꯩꯅ ꯊꯕꯛꯁꯤ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯅꯠꯇꯦ꯫ ꯁꯤꯟꯅꯕꯤꯔꯣ ꯑꯩꯕꯨ ꯌꯨꯕꯔꯥꯖ ꯐꯪꯅꯅꯕ ꯊꯤꯕꯗ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯅꯣ? ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯁꯁꯤꯕꯨ ꯍꯧꯒꯠꯇꯨꯅ ꯀꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯁꯤꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯖꯣꯒꯒꯤ ꯁꯛꯇꯤꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯁꯁꯤ, ꯏꯆꯥꯒꯤ ꯊꯃꯣꯏꯗꯤ ꯒꯪꯒꯥꯒꯤ ꯏꯆꯦꯜꯗꯒꯤꯁꯨ ꯍꯦꯟꯅ ꯁꯦꯡꯉꯤ꯫ ꯅꯍꯥꯛꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯁꯣꯏꯗꯅꯃꯛ ꯉꯝꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯒ ꯁꯁꯤ ꯑꯆꯧꯕ ꯖꯩꯒ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯁꯤ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯀꯣꯅꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯌꯣꯟ ꯄꯨꯕ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯤꯡꯍꯥꯁꯟ ꯃꯅꯥꯛꯇ ꯌꯥꯏ ꯃꯅꯤꯗꯨ ꯉꯥꯜꯂꯒ ꯂꯩꯕꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯅ ꯇꯥꯞ ꯄꯥꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯌꯥꯏ ꯃꯅꯤꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯗꯤ ꯃꯥꯡꯈꯤꯕ ꯌꯨꯕꯔꯥꯖꯄꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯒꯤ ꯃꯟꯇ꯭ꯔꯅ ꯀꯟꯕ ꯉꯝꯗꯧꯔꯤꯕꯅꯤ꯫ ꯁꯁꯤꯅ ꯆꯤꯡꯅꯅ ꯍꯪꯉꯤ, ꯑꯍꯜ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ, ꯀꯔꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯒꯗꯧꯔꯤꯕꯅꯣ? ꯐꯨꯟꯗꯅ ꯁꯤꯔꯣꯏꯗ꯭ꯔꯥ? ꯂꯥꯏꯅꯤꯡꯕꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ, ꯃꯗꯨ ꯊꯣꯛꯇꯅꯕ ꯑꯩꯅ ꯅꯪꯕꯨ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯀꯣꯅꯨꯡꯗꯨꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯍꯟꯗꯧꯔꯤꯕꯅꯤ꯫ ꯁꯁꯤꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯑꯍꯜ ꯏꯕꯨꯡꯉꯣ, ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ꯫ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯅꯁꯥꯗ ꯂꯣꯏꯅꯔꯕ ꯑꯗꯣꯝꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯤꯕꯅꯣ? ꯑꯩ ꯅꯠꯇ꯭ꯔꯕꯁꯨ ꯅꯁꯥꯅ ꯆꯪꯂꯒ ꯃꯅꯤ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯂꯥꯏꯅꯤꯡꯕꯅ ꯈꯨꯝꯃꯤ, ꯏꯕꯨꯡꯉꯣ ꯁꯁꯤ, ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯍꯥꯏꯔꯤꯕ ꯃꯅꯤꯁꯦ ꯑꯆꯝꯕ ꯌꯥꯏ ꯃꯅꯤ ꯅꯠꯇꯦ꯫ ꯑꯆꯨꯝꯕꯇ ꯍꯥꯏꯕ ꯅꯥꯄꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯂꯟ ꯊꯨꯝꯗ ꯃꯤꯍꯧꯗꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯃꯅꯤꯁꯤ ꯁꯣꯛꯄ ꯌꯥꯏ꯫ ꯃꯗꯨꯒꯤ ꯒꯨꯟꯗꯣ ꯑꯩꯉꯣꯟꯗ ꯆꯦꯟꯗꯦ꯫ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩ ꯃꯟꯇ꯭ꯔ ꯁꯣꯜꯂꯒꯦ, ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯅꯤ ꯄꯨꯔꯛꯂꯣ꯫ ꯂꯥꯏꯅꯤꯡꯕꯅ ꯁꯁꯤꯒꯤ ꯃꯁꯥꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯈꯤꯕꯗꯒꯤ ꯁꯁꯤ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯀꯣꯅꯨꯡꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕ ꯅꯨꯄꯥ ꯑꯃ ꯁꯤꯡꯍꯥꯁꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯁꯤ ꯎꯕꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯍꯥꯛꯅ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ? ꯁꯁꯤꯅ ꯊꯧꯅꯥ ꯂꯩꯅ ꯈꯨꯝꯃꯤ, ꯑꯩ ꯌꯨꯕꯔꯥꯖ ꯐꯪꯅꯕꯒꯤꯗꯃꯛ ꯌꯥꯏ ꯃꯅꯤ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ? ꯃꯅꯤ ꯑꯁꯤ ꯅꯪꯅ ꯂꯧꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒꯅꯤ꯫ ꯑꯗꯨꯒ ꯌꯨꯕꯔꯥꯖ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯕ ꯅꯠꯇꯦ, ꯃꯁꯤꯃꯁꯨ ꯈꯪꯉꯨ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯇꯥꯗꯦ꯫ ꯁꯁꯤꯅ ꯌꯥꯏꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯅꯨꯄꯥꯗꯨ ꯑꯆꯧꯕ ꯂꯤꯟ ꯑꯃ ꯑꯣꯟꯗꯨꯅ ꯁꯁꯤꯕꯨ ꯌꯣꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞꯇ ꯁꯁꯤꯗꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜꯒꯤ ꯃꯟꯇ꯭ꯔꯅ ꯀꯪꯐꯥꯜ ꯌꯧꯈ꯭ꯔꯦ꯫ ꯀꯔꯤ ꯈꯪꯖꯗ꯭ꯔꯕ ꯁꯁꯤꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗ ꯃꯅꯤ ꯄꯤꯔꯝꯃꯤ꯫ ꯃꯅꯤꯗꯨ ꯍꯦꯛ ꯐꯪꯕꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯄꯥꯄꯤꯒꯤ ꯃꯆꯥ, ꯅꯍꯥꯛꯀꯨꯝꯕ ꯑꯄꯪꯕ ꯃꯤ ꯊꯤꯔꯛꯄꯗ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯔꯨꯔꯕꯅꯣ? ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ, ꯑꯃꯣꯔ ꯑꯣꯏꯔꯒꯅꯤ꯫ ꯂꯩꯖꯍꯧꯔꯣ, ꯑꯩꯅ ꯃꯥꯂꯦꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯒꯦ, ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯊꯃꯣꯏ ꯁꯦꯡꯖꯕ ꯁꯁꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯅ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯁꯪ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯔꯥꯖ, ꯑꯩꯍꯥꯛꯅꯤ ꯏꯁꯥꯙꯥꯔꯤ ꯅꯥꯒꯤꯟ, ꯂꯤꯟ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯣ꯫ ꯅꯈꯣꯏꯅ ꯄꯪꯕꯅ ꯐꯠꯇꯕ ꯂꯥꯏꯅꯤꯡꯕ ꯁꯥꯁꯤꯟꯅꯕ ꯇꯥꯟꯇ꯭ꯔꯤꯛ ꯍꯅꯨꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯃꯅꯤꯕꯨ ꯄꯤꯊꯣꯛꯈ꯭ꯔꯦ꯫
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯥꯛꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯖꯔꯝꯃꯤ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯑꯩꯈꯣꯏꯅ ꯈꯪꯖꯗꯕꯅ ꯁꯣꯏꯈꯤꯕ ꯊꯧꯑꯣꯡꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯪꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯟꯇ꯭ꯔꯤꯛ ꯍꯅꯨꯕꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ, ꯌꯨꯕꯔꯥꯖꯇ ꯅꯠꯇꯦ, ꯃꯍꯥꯛꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯀꯤ ꯖꯩꯒꯒꯤ ꯕꯂꯤ ꯇꯧꯅꯅꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯌꯥꯏ ꯃꯅꯤꯗꯨ ꯍꯦꯛ ꯐꯪꯕꯒ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯕꯂꯤ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯤꯕ ꯅꯥꯏꯗꯕ ꯑꯃꯣꯔ ꯐꯪꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯀꯨꯏꯔꯕ ꯃꯪꯂꯥꯟꯅꯤ꯫ ꯃꯔꯝ ꯀꯌꯥ ꯑꯁꯤꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤꯅ ꯑꯆꯧꯕ ꯄꯨꯈ꯭ꯔꯤꯕꯨ ꯃꯆꯨ ꯑꯣꯜꯍꯟꯕꯇ ꯅꯠꯇꯦ, ꯃꯁꯥꯃꯛ ꯑꯩꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯅꯨꯄꯥ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗꯁꯨ ꯌꯨꯕꯔꯥꯖꯕꯨꯁꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯀꯧꯊꯣꯛꯂꯒ ꯐꯥꯈꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯁꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯇꯥꯟꯇ꯭ꯔꯤꯛ ꯍꯅꯨꯕꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯅꯤ? ꯑꯩꯒ ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ꯫ ꯑꯩ ꯃꯍꯥꯛꯄꯨ ꯆꯥꯡꯌꯦꯡꯅꯕ ꯄꯥꯝꯃꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯍꯅꯨꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯍꯥꯄꯥꯄꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯈꯨꯝꯃꯤ, ꯁꯁꯤ, ꯍꯧꯖꯤꯛꯃꯛ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯇ꯭ꯔꯤꯛꯅ ꯂꯣꯠꯂꯤꯕ ꯁꯨꯔꯨꯡꯗ ꯆꯠꯂꯁꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯖꯩꯒ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯃꯇ ꯍꯥꯏꯗꯅ ꯃꯅꯤꯗꯨ ꯂꯧꯈꯠꯂꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯤ ꯅꯍꯥꯛꯅ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯖꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯇ꯭ꯔꯪ ꯁꯛꯇꯤꯅ ꯅꯤꯡꯊꯧ ꯁꯁꯤ ꯑꯃꯁꯨꯡ ꯂꯥꯏꯔꯦꯝꯕꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯎꯔꯨꯕꯗ ꯇꯥꯟꯇ꯭ꯔꯤꯛꯅ ꯃꯃꯤꯠ ꯂꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯄꯥꯄꯤꯒꯤ ꯃꯆꯥꯁꯥ, ꯅꯈꯣꯏ ꯂꯥꯛꯄ ꯇꯥꯟ ꯆꯥꯔꯦ꯫ ꯑꯩꯒꯤ ꯖꯩꯒꯒꯤ ꯕꯂꯤ ꯃꯁꯤꯡ ꯌꯥꯝꯂꯒꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯅ ꯍꯧꯅ ꯍꯤꯡꯁꯥꯕꯒꯨꯝ ꯅꯣꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯃꯤ, ꯃꯔꯝꯆꯠ ꯐꯠꯇꯕ ꯃꯤꯅ ꯑꯁꯣꯞ ꯑꯔꯦꯡ ꯈꯪꯗꯕ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯕꯗꯨ ꯅꯪꯉꯣꯟꯗ ꯈꯨꯗꯝ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩ ꯅꯁꯥꯅ ꯆꯥꯗꯅ ꯀꯅꯥꯅ ꯆꯥꯒꯅꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯑꯃꯨꯛ ꯁꯁꯤꯗ ꯍꯥꯏꯔꯝꯃꯤ, ꯇꯥꯟꯇ꯭ꯔꯤꯛꯅ ꯄꯥꯏꯔꯤꯕ ꯃꯅꯤ ꯌꯥꯏꯗꯨ ꯂꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯁꯁꯤꯅ ꯀꯔꯝꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯁꯛꯇꯤ ꯆꯦꯟꯕ ꯇꯥꯟꯇ꯭ꯔꯤꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯁꯁꯤꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯦ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯃꯅꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯟꯅ ꯐꯪꯖꯈꯤꯕꯅꯤ꯫ ꯑꯩꯅ ꯑꯆꯨꯝꯕ ꯆꯠꯄ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯃꯈꯨꯠꯇꯒꯤ ꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯄꯤꯅꯕꯤꯌꯨ꯫ ꯁꯁꯤꯅ ꯂꯥꯏꯁꯣꯟꯁꯤ ꯍꯦꯛ ꯁꯣꯟꯕ ꯃꯇꯝꯗ ꯃꯐꯝꯗꯨ ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯃꯈꯨꯠꯇꯒꯤ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯌꯥꯏ ꯃꯅꯤꯗꯨ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯁꯤꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯇꯣꯡꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯇꯥꯟꯇ꯭ꯔꯤꯛ ꯑꯍꯜꯗꯨ ꯀꯞꯂꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯁꯁꯤ, ꯅꯍꯥꯛ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ, ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯃꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯁꯤꯅ ꯃꯅꯤꯗ ꯍꯥꯏꯔꯝꯃꯤ, ꯍꯦ ꯌꯥꯏ ꯃꯅꯤ, ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯕꯨ ꯎꯠ ꯑꯣꯏꯅ ꯇꯨꯝꯍꯟꯕꯤꯌꯨ꯫ ꯋꯥꯐꯝꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯍꯜꯗꯨ ꯃꯇꯣꯝꯇ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯤꯈꯤꯔꯝꯃꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯇꯨ ꯍꯦꯛ ꯁꯤꯈꯤꯕꯒꯗꯤ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯌꯨꯕꯔꯥꯖ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯃꯇꯣꯝꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕꯗ ꯅꯤꯡꯊꯧꯅ ꯌꯨꯕꯔꯥꯖ ꯑꯗꯤꯇ꯭ꯌꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡ ꯐꯪꯂꯕꯗ ꯁꯁꯤꯅ ꯃꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯂꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯀꯤꯅꯕ ꯃꯤ ꯆꯥꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯍꯥꯏꯅꯕꯗꯨ ꯑꯣꯏꯔꯔꯣꯏ, ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯁꯨ ꯃꯅꯤ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯑꯩꯕꯨ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯎꯔꯨꯔꯒ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯕꯥꯁꯨꯟꯙꯔꯥꯕꯨ ꯁꯁꯤꯗ ꯑꯑꯣꯡ ꯑꯑꯣꯟ ꯆꯥꯎꯅ ꯄꯤꯔꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫